The operation tawada kudong kaya chade fakibasing kannaba honari siamna makhan khulda chatuna awaban anglabasing unakre kuki khulga thangnana leiriba konsa khulgi khunjasing na lanjena danu leiriba makhan village ta chief minister Yumnam Khyamchan nagagi MLA singa loina chatuna awaba taraba nagagi miyamga unakre Kangpokpi district ki leilon baiphaida makoi taranipal phajiluraba matung nupi angang sing taranithoi thadoraklaga nupa taruk na hausik phawa thiba khangdana leiriba awaba nanglaba imung manunggi miyu singa duga chief minister Yumnam Khyamchan ga unadunu wari sanaki Tiba khangdana leiriba makoi taruki imung manunggi miyosingna chief minister da rescue tawbinaba kayara khana haijaki kongchat aduda deputy chief minister losi dikho MLA awangbo niumai leisio kaising janghemlung pamai rammoiba je kumosa khasim basum amasung haikam dingona sarugyaki pawmising hangbo wahang amagi pakhum piraduna CM na hai security force na paksana chingi asukpa umangsing da operation tawbaga tampaklamdo operation tawbaga khenaba yamna lei chingi asukpa mafam oibanina operation tawbada su khudong chadaba kayamarum bayuk nei lengang na angamba thakto honaduna thiba khangdana leiriba makoi taruk kannana ba honari misam phajin kibagi matangda miyamgi thamoida phawriba nungnangba pumnamak lengak na chap chana khangi athubu matamda phajin kraba miyosing adugi khongol linaba mathau taba thabak thorumsing leptana paikhali hauju phawagi oina naga taruk phabada chenabani haina singnaba miyoi mari phare Konsa khulgi simol chawangli koba amana paumi sing da hai makhan khulda konsa khulgi miyu sing kaya lanjena dunu leiri mangkraba miyu taruki imung manunggi miyu singna chief minister unaduna phajilaga thamliba sing kanbina ba haijaki amasung miyu iba khunagi mayok ta thabak tawriba kuki terrorist sing aduki mathakta logi oiba thabak lokhat piyu haina taksinki chief minister na makhan baptist church ta hangliba relief camp ta leiba konsa khulgi naga nupi amadi angang sing unaki ITP sing na thengnariba khudong chadba kharadang oiribasu koganabagi pandamda chief minister na nomagi tangai fadan sangdaba yadaba polam singyan thoki hauzi relief camp aduda miyoi kunthra manga leiri chief minister na village community hall gi phibam yengsin khibaga loinana local authority amadi khulgi luchingba singa wari sanaduna mathau tarakpa matamda IDP sing lehenabagi matangda khana nainaki Delhi police na KCP kangbu amagi luchingba taibangan ba Delhi dagi phare mahakna haidorakpadagi nongmai kayamarum kaksing dagi phare Kangleipak Communist Party KCP kangbu amagi chairman taibangan ba Delhi gi mafam amadagi handakta Delhi police na phare national media da phongdorokpa pawgi matung ina KCP taibangan bagi luchingba Hobism Dilip Alliance taibangan ba Delhi police special cell Manipur police amasung Central Intelligence Agency singi apunba kangbu amana sathakiba apunba operation amada mahakbu phaba ngamkhibani hairi security official sing phongdorok Matung ina mahak national capital da militant network singi aron ba meeting ama yawnana ba lakibani mahak Delhi yorakle haibo paw phangbadagi yamna kupna thijin humjilba tungda mahak na leiriba mafam adu khangba ngamkhibani tongan ba criminal case kaya da mayuk nariba taibangan ba unlawful activities prevention act amasung atopa charge kaya marum su mayuk nari thoksom toni ko bomiyoi ama komjali singani taranipal da hatkibagi thokdok ta su mahak chenai Masida sunatana miyam dagi nam haduna sel khaiba kihan khangan mena chingba kaya da su chenai mahakbu wahang pahung sathabada kaksing district ki mafam amada yamlaba khusukulai sing amasung militant gi thabak thorum da sijinaba masak mathum kaya marum losinduna thamle haiba khangba ngamki mafam adu da su operation sathabada AK-56 rifle khara insas rifle khara self loading rifles SLR khara M4 rifle khara light machine gun khara su phagat pangamle masigi sumathakta security personnel singna high explosive bomb yankai mathoi para bomb ani detonator taramathoy amasung lethod cell sing phangba ngamki omnamag asigi mathakta tongan ba makhal gi kap yariba nongoi maru lising ani ahangba magazine sing bag sing tarpaulin set sing Jio Airtel gi sim card sing Redmi 13C mobile phone amasu recover tawba ngamki pangondagi fariba khusukulai sing atu hauzik Manipur da thokliba irang singda Chennai haina police na maral siri panbai abadi Kangleipak Communist Party amasung Manipur da base toba tongan ba lalolok kaya marum anti logi makha da ben tawdunu leiribani makoi namduna miyamdagi sel khaiba miyat mipun gi thokdok kaya da su Chennai hairi Iran na Bandar Abbas airport manakta leiba US ki military base te attack chathakre Iran gi revolutionary guard corps na ngasi ayu Bandar Abbas airport manakta leiba US military base amada nongtaktagi attack chathakre American army na aerial projectile capsule kharba matungda IRGC na America gi military base te attack chatharkibani US amasung Iran gi marakta naunamuk ungkanabagi chang hengalakpaga loinana Strait of Hormuz manakta nakal ani akanwa mong da khut thongna kibagi report lai hairi military source ama palladuna Iran gi Tasnim news agency na hai Strait of Hormuz phawraga chanaba thorang torokpa US ki tanker amada IRGC na nongmai round kaya marum kapsin ki US ki lanmi sing su khut handuna Bandar Abbas ki akoiba de attack chatharki atopa thodok amana Iran gi naval forces na Strait of Hormuz tagi jahaz mari phagat pangamle Iran gi authority da khangalamba tawdana ising lambi adu phawraga chanana ba honarambadagi jahaz sing adu phajin khibani hairi